Ukraine landa konung manaki town mayor sikre Russia na laymay samudra nong thagtagi attack chathare Ukraine gi konung kip manakta leiba Gostomel town gi mayor adu Russian forcing na hatkhrei Gostomel gi makok Urilits relief ko na ana basingda hidak lang thak amasung mabuk lam la basingda bread yan thoklingai da Russian Singna kablak pada panduna sikhi bani haina city aduna makhoi gi Facebook page ta haiki mahakpu atopa adiga loina na kaptuna hatkibani haire kanagumba matana mahakpu namduna nongmai maru marakta chatna bahai khide mahaki miyam Gostomel gidamak mahak sikhibane mahak hero ama oina sikhi haire lan asigi ahan banu mitsingda Ukraine amasung Russia ge force anigi marakta kanna kamna khiba mafam lan gi maru oiba Antono military airport laidiba kepki awang nong subta hairiba Gostomel haiba town adu lai Russia na hojik Ukraine gi mathakta kangfal ising amasung nong thakta gi attack sathare Moscow da chairak pinaba pandam da international na makhoi gi mathakta thamba sanction sing aduna hojik phawbuda lan adu tapthan bangamdre Russia gi oil import sing gi mathakta Europe ka loina na athingba ama thamna ba hojik US na khanari haina Washington na phongdokhrei Ukraine gi konung ki Kharkiv Chernihiv Sumy amasung Mykolaiv question bada ahen ba pandam thamduna Russia na Ukraine gi mathakta akanba operation makha chatharakli haina Ukraine gi armed forces ki general staff amana statement amada haikhe Kharkiv ta Russian forcing na university ama amasung apartment block ama attack tawduna thongnau pumnamak thugai khrei laiba asigi kha thangbada Russia na samudra gi Odessa region gi Tuzari khungangda sel kapsilakhrei Ukraine gi president Volodymyr Zelensky na ngangkhiba warol amada Russian troops singbu mihatpa atamna na mihatpagi maral siraduna hena mang takliba masung siba hengalakliba duda asawbo phongdokhe aikoina ngakpiroi aikoigi lam asida changsilakliba lan asida miyot minai chatharakliba khudingmak adu aikoina sairak pigani haina mahakna haikhe hojik numit taragani thoini changsilaklaba lan asigi matangda wangangdana lairiba nongsupki government singge tuminna laibagi mataw adu busu mahakna yaningdaba phongdokhe hojik phawbada punna miyoi million 1.5 hena laibak asi thadok chena khrei masi malemgi ani subalanjau gi matungdagi Europe ki hena chauba hengalagliba refugee crisis ni haina United Nations na haikhe maraksida Russia na irai numita Europe ki khwaidagi chauba Zaporizhia nuclear power plant da attack tawkiba dugi matungdagi Ukraine gi nuclear power plant laiba mafam singgi asoi angam thoghandanabagi matangda nungnangba hengalakhrei plan aduda oiriba phiba madugi maramda International Atomic Energy Agency IAEA na hakchina nungnangba phongdokhrei amasung Ukraine da atai medical supply singa loina na radiation exposure ge effect sing ngakthokpada mateng oina ba iodine tablet sing su yawgani haina France na haikhe Ukraine ge nongthak lambu no fly zone ama oina laukthongnaba Ukraine na pukhalaki ba wafam adu hojik phawbada NATO ally sing na yakhidrei senior US senator ama oiriba Marco Rubio na khongthang aduna nuclear khulai paidaba Russia gi mayokta ahum suba world war thogalakani haina nongmaijing numita haikhe karigumba no fly zone ama thamjilakpa tarabade madu Europe khaktagi natana malem pumbagisu sathina mangtakpagi phalsing mayok nagani haina President Putin na haikhrabane adubu hojiksu Ukraine gi lan tawba ngambagi mapangal hena kangkhat hananaba nongsupki khongbu laibak singdagi Ukraine da khusu khulai sing nongmai maru sing amasung madudagi hendoktuna Phan haidarakhrei Poland da American jet fighter sing pinaba bill ama tawnanaba Washington na kanna thabak chathari haina US ki Secretary of State Antony Blinken na phongdokhrei maraksida mayai thangba Ukraine gi Vinnytsia da leiba airport ama Russian missile singna pumtoi toina thugaikhrei Russia na Belarus dagi missile kapsilakle Russia na Belarus ki airfield singda masagi missile launcher sing operate tawba Ukraine gi city singda kapsilakli haina Ukraine gi armed forces ki general staff na phongdokhrei yeknabana Ukraine gi mayokta landaba gi thabak makha chathari ngarang angan badagi hoduna Russian forces na Ukraine gi khunda leitaba mafam singda artillery amasung missile kapsilakle makoina Russia te attack tongnabagi damak Republic of Belarus ke airfield network sisinari haina general staff na thadokiba warol amada phongdokhe atopa mana Ukraine gi capital Kyiv ki manakta leiba Irpin city da Russian forces na misam sing mayum thadok laga chatpagi ayaba pidre awaba tarba miyam si haukiba numit humni henbasida mai ising phangdana leirakli haina general staff ki warol aduna haikhe Russian forces ki akanba attack na maram oiduna
yamna kanna lan thokliba Mariupolda European Armed Forces ki unit kaya na counter attack Touduna Russian tank ahum infantry fighting vehicle mari Arm Tiger vehicle ani thugai khre amasung Russian lanmi kunthra romsu phajin khre haina warol aduna makha takhe Russia na President Zelensky Hatkhrabadi Madugisu Ukrianian Singna Thourang Sing Touduna tham khre US Karigumba Russia na Ukraine ki President Volodymyr Zelensky bu hatkiba tarbadi madugi phiba madu phawbada Ukraine ki government akaiba matalaitana makha chathanaba Ukrainian Singna Thourang Sing Touduna thamle haina US Secretary of State Antony Blinken na Hanumidang Pongdokre, journalist Margaret Brennanda, Mahaki, Face the Nation Haiva Foreign Affairs So Aduda, Paukumpira Duna, Mr. Blinken na mahag nung magimamangda, Ukraine da Laiki amasung Ukraine ki Foreign Minister, Damitro, Kulebaga Unakre Haike, Atay Mariksumba Warol Sing Pongdok Pataudana, Lambi ama natraga amada government makhat chathaba du soidana thamnaba makhoi gi Thourang Sing laikre haike Russia na landarak paduge manungda karigumba President Volodymyr Zelensky hatkiba tarbadi government adu karimata kaidana makhat chathanabagi damak Ukraine na Thourang Sing thamle haina Blinken na haike Ukraine gi President Zelensky ase numitaraga ni thoigi mamangda Russia na mahaki laibak aduda landarakhiba dugi matungdagi yamdrabada mahakpu hana ba humlak honarakre maduda mahak hinglakhrabane Hana ba honarakpagi Thourang Sing adugi maramda Ukraine gi official sing mangjawnana pau pirabagi tungda madugi Thourang Sing adu pangthokpa ngamhankhidabani haina The Times na haike Ukraine gi President adubu hanana ba mihatpa group ani Wagner group amasung Chechen rebels ani ase tharaki haina report sing aduna haike Putin gi mayeng taraba forcing Ukraine da maithiba nangba yai UK gi top general Russian President Vladimir Putin gi hogjikti masing hantaraba forcing Ukraine gi land maithiba nangba yai haina UK gi Chief of Defense Staff Tony Radakin na phongdokre Daily Mail na Radakin gi warol paladuna hai Ukraine da landari ba Russia gi troop sing kangkhong chaibagi phibam da leire chathariba military content adu mawong maril taraktre mahakna piriba comment ase hogjik phawbagi oina conflict adu karamna loisilakatagi haibagi matangda Neto laibak singi midyang da khwaidagi hena pukning thoganingai oi haina lauba yarabasu hangoi ningai oiraba numit amada phongdorokpane lanjeliba imung kayada Russian forcing na nongmai kapsin khiba numitta general asina wapamasi phongdorokpani haina report aduda pankhe February 13 da Ukraine da landa ba hokiba pungkharagi manungda Russia gi tanksing capital Kyiv ta ayat apan laitana soidana sangsinba yagani haina Russian singna thajakhe Tawigumbasung strategic ki waiba aswaiba kaya amade lanfamda Ukrainian troops singna Russian forcing bu thongna laina thengnakibana hauzik Putin ge campaign adu kari phibam da lakadagi haibase singnaningai oire haukiba chahi ge athengba sarukta Chief of Defense Staff hapkiba Royal Navy gi makok oiramba Radakin na wapamase phongdor libasi pungkun mari gi manungda Ukrainian defender singna Russian aircraft nipan kapthakiba matungdane Russian singna makhoi gi military doctrine gi ona tainabada makhoi gi lanmi chamnga hena sire hairi basisu yajakre Daily Mail gi report aduna hairi madude khwaidagi hena ikainingai oiba mawong amada Russian military vehicle sakaya amasung troop lising taraga manga yauba convoy ama hogjik Ukrainian resistance na maram oiduna makhoina pamliba mawong da sangsinba ngamdana laikre